Congress Political Party Asi Machin Khwaidagi Thiba Kangbuni haina Khurai Asigi MLA El Susindro na maral sikre wafa masi Khurai Sarjol Laikai da leiba ima lai khulembi sanglenda pangthokhiba ahum suba sintak purel ningsing mana lisinganiga kunga manga yenthokpagi thauramda phongdokhibani mahakna makha taraduna haikibada Congress Political Party masana board huranba haudok saraga mingonda tainaba Kangbuni haina Congress Political Party gi board chor gadi sor haiba campaign adu busu sithakre Manipur da tholiba irang asi board huranba haudok lamba Congress ki thawongna ohelakpani Congress ki matamda makoina sakti painabani haiduna singilamda mito miyansa kayama aranba mongda voter list ta hapsilamki Bharatiya Janata Party BJP di ngarang nahan khaktamak Manipur da laingak pairakpani Congress Political Party na thajaningai oidaba namthak tawba demonstration kaya utuna miyam da utsaina ba honari makoina miyam gi karisu afaba thabak torokani haiba thajaba laite haina mahakna makha tana phongdukhi